Matam sangna STDCM gi President oiramba Dhiraj Yumnam na khanghoudana leikhidabada MMTU na thamoi sungna nuaitaba madi awaba phongdokkhre union nasina thadrokpa serolamada mangna leikhidaba si hojing mitei na SD list sanabagi changsiliba khongjing asida choba ahangba ma leherogani haina phongdokkhre leikhidaba Dhiraj Yumnam na hinglingaida mitei bu SD list chanabagi akanba yahu khongjang kaya da saru yaramki yamna ngalingai mahakna college tamlingai matam lising amaga chamapal humputaret adwaidagi mahaka college taminaba maru mapang singda miteina ST list sanabagi yahu osi miyamda khanganduna hauduktuna lakhi lusingba sida Manipur sarkar gi industry department da director oiringi matam da su angamba thodang loduna lakhi thabaktagi potharaba matam imung manung amadi macha masu singa nungaina tapna ingna leiminabagi nungaiba punsi adu thadoktuna ST list sanabagi khongjang asida achoba thodang loduna honaduna lakhi Leikhidaba lusing basina hoji yelhomi oiriba mitei sing ST list sanduna furup macha sibu ngakpi senbiba mathau tai karigumba furubasina masagi leijeriba political socio economy amadi lenbu ngakpi senbi hautrabadi furup macha sigi tungi laibak yamna awaba oigani haiba film wafam sing miyamda toina phongdoklamki haina cherolasina phongdorakli